ngasi numida waram phongkiba tongan tongan ba manipuri sifung singdagi maroibi I pausing myamna thamjagi ahanbada sanalaiba poksi khongasaraga masini aikhogi Imphal City truck singdagi tahoba leibangna oful waiful gi city uhele labuktagi natragana yum sabigi gunya takthoklaga truck singda haptuna purakpada makhum khumdabana maram oiraga masjid lambida tahoba leibak singaduna kaina thangda oful waiful gi city onthoraktuna myamna kham thengna kodong sadaba miyunari Imphal gi maru oiba mafam kaya marum da hauji hauji leibak puduna satliba gari ayamba tiperna motsinkhre masina potsai puthok pusin natragana akhuba lambida sangshinduna haidokpada ka hena khudong sahali aduma po hairiba gari sing asida leibak mapai hapsalai body digi yamna hengana hablakpa leibak sing adu lambida lakpada masjid tawki hairiba leibak sing adu tungda lakpa gari kaya marumna mathang takhairaba tungda Toukhre amasum saraba nuksana leibak sing adu kanglai amasum matungdo oful onthorei hairibu oful sing adu lambida lakpa gari singi sahumna pukhalaktuna nuksita tilhali asumna city sigi maruiba mapum panama oful ngakting helei asigumba oful sing asina lambi gi mataida ngahak gari khamduna thambada oful pakshinduna gari edubu masakti hali gari edu nalhanabagi dama ngahak leitana sambagi tangai phadablai punama sigi mathakta oful sing adu ningsa honbada yaukshilaktu miyoi kya thabombiga mari lenaba anaba kya marum oirei masim ungna maram oireduna manipura angang natragana ahal haiba ama thidaba azamana ba migi masing nomogi hengalakli miyoi kya ama allergy gi guli sanari leibak singliba gari sing asidagi amot akai natragana fata haudi sing lambida tahauduna ba makhal kya gi mechanism sing sijinagadabani Sakhotba leibak singdadi lambida gari dagi leitum masa ama phawa thadabi handi gari gumba tahauba thulabadi madugidamak saurba fine thiali maram aduna leibak oiro fata haudi boiro puriba gari punamak makhum khumnai manipuradi amot akai natragana leibak puriba gari sing makhum khumbu sanadi posai yamna happa tanabada bodi digi hendokna leibak natragana fata haudi sing hapagi sanabile hairiba fata haudi natragana amot pasingadu gari aduna Tauraga satkibada nungshina humduna lambida tawi asiguma phiba machine piribu kudongsa da basidagi nanthoknabagi dama gari sing matik mapasa dana pot jamna hapa makhum khumdana pot purakpasi lambida mari lenaba authority na check tawagi tangai patabalai makhoi digi leibak ta hobu oiragadi gari edu fazilaga fine thian bigi satnabi hawdofum thoi Hauzik oiriba mawong mataw asidi Imphal gi maru oiba lambi ayamba nong suraga laikhom lainang aduga nungsa saragana oful waiful thangba city uheli hanaspali atopa pawma namo yelhau masana singi maraibak manipur yubi lakpi gi masana uba phangzilaktre lamdam asida ngalinge matamdagi leijaraglaba yelhau masana singasi mirol amadi lainga kusingna thawai wawai bidaba yokhatnaba hotnabidabadagi ngasidi tapna mami samjilakle Yellow masana singi manung ama oiriba yubi lakpi haina khangnariba masana uba phangaktre sarit saraka yamna mari lenaba masana sigi matangna akhang ai singi wakhalon matungina sei sa manga surakpadi horakpani haina thasani ningthauoikiba samairanggi matamda masana si haudorakibeni haina thasani haujik sanabada sijinariba UBSC ahanbadadi waruna saba kangdrum natragana akoiba posa amana oirami madugi matungna kumja English amaga sanipan kuntraga mari dagina kuntraga mangagi Chandrakhiti Maharaj na panba matamdagi state asida yubi pushlakpadagi kangdrum gi mahuta yubi na sinkibani yubi na mahut sindringai mamangda lu kok lakpa kangdrum lakpa haina khangnarami masana si sanabada sanaroi masing akaknabagi leiti sanaroi amana amadagi laktuna purga ningthau natraga ningthaugi mot sinbana phamduna lairiba mafam aduda thamgadabani sanabasi hawbada ningthauna yubi edubu sanaroi singi marakta langsilagani haujiksu masana si pongmun mutle haibadi adi state lengangna sinduna sai kudingi fangthokliba sangai festival da masana si amu u phangi loinana laikai club kharana su singlaga karigumba thormamadi numit kamari lainana pangthokpasu thengnai sanariba singa sida UBA du gi taigani aduga sanaroi sing adu fruit lit payadi hapen ama sielaga
tarai setkani loinana ngaktagi khong phawgi masa pumba gi taigani sanaroi sing asina yubi edubu ningthaugi mamangna puraga katpangamba miyai duda ningthauna mana phepigani maku sanaroi mayam aturigi pangalabani haina logani kariguma sanaroi amatana ningthaugi manaktamna puba ngamdrabadi yubi edu arapa panthung phammayada thamlaga lamjel tana halaga hana yubi thengmangamba miyai duda mana phigani sanabagi kanglonda yubi pairaga ningthau tamna punaba honariba miyai duda direct inba yadi kinna thinba yadi pass tawba langba yadi namaida yanba yadi loinana sokpa panba yaba mawongna tawba yadi adubu khwangda konba yai miyai dubu thangalaga mukna sanabi yai sagonariba miyai du khujin sangba yadi sana khudop sibi yadi yamna nupa thokpa pangal sangeng tawnaba masanani haina supali atopa pawmanamu फाखिबगा मरी लेनदि तोआन इलेक्ट्रॉनिक मीडिया रंग सिफोंग किबि एमसु के एडवाइजर ओइरंबा मियमा लाल हौबगा मरी लेनना फारे हारिबा पाउस यामना लेबक थिबिनि एमसु गो लरहुल अमतगा मरी लेनदि हाइना इंटरिम एग्जीक्यूटिव काउंसिल गी प्रेसिडेंट हाइबा मियमना खुयेक पिदुना थादोरकपा सिरोलमन हाइरि ngang एमसु हेडक्वार्टर दनामंजरु यूनिवर्सिटी कैंपस फंगिबा स्पेशल जनरल बॉडी मीटिंग न लेपखिबा वारेपता हानगी एडवाइजरी काउंसिल डिसॉल्व तौखरबनिना हानगी एडवाइजर ओइरमी हारिबा मियेदु एमसु गो मरी लेनदि हारि अमरमदना काउंसिल यावदि एमसु हेडक्वार्टर दंगारंग थोखिबा थाउदोक मरी लेनना इंटरिम काउंसिल मा सीएमगी लिस्टा साइनिंग खांगेंबा हाइबा अमा हपचिलगलिबदु माक मसाना यानामदि खांगना हापखिबा नति इंटरिम काउंसिल द यावदि हाइना बिष्णुपुर डिस्ट्रिक्ट कमिटी की प्रेसिडेंट साइनिंग खांगेंबमना खुयेक पिदुना थादोरकपा सिरोल अमन हाइदि मसिगा लोइना हाउजु ओइरिबा फिबा मसिना मरम ओइरागा एमसु बिष्णुपुर डिस्ट्रिक्ट कमिटीना इरांग असि नेमथद्रिबा फावो मखाताना थबक थोरम अमता पाइखलोइसु हाइदि अतोप पावमना मणिपुरगी मियोयनि सनागा कोनना फारे CRPF amade Assam Police ke apunba kangbu amana Manipur gi Thobal district ki miyoyani Assam gi Karbi Anglong district sana kilogram 2.323 ka konan far heri agency de ki phama paun hai Assam Police amade CRPF ki apunba kangbu na fogalaba miyoyani edudi Mohim sai kungamri amasum Masharudin sai nifuga mutakawi akaknaba pawma phangbadagi apunba kangbu sina Lahari zangi akoi with asara walking tea humus at the key. Lambi is the lucky boss ama calm than a sake toward the sana for Pangam Kibini. Bokazan subdivision gi is DPO, Zondas High, Manipur Rom the gi, night superbus ama Guati tam the lock, but a calm than a sake the woman the muation, a sick corner and a sana the Fort Pangam Kibini. Muni the police na Wang Pong, Tawagi Tabak Satari Swadi. Atopa pawmana artist singbu sel khara piduna maram sadana lamida performance pihalibasi yengsin haningi Jitendra Ningombam lamdam sigi artist singbu tuan ba platform singda awang mathakta thangalabasu sel khara piduna maram sada mongda lambi sarakta performance pihanbagi thawong silenga ki mari leinabasingna yengsin haningi haina Committee of Civil Society Kanglaipa CCSK gi President Jitendra Ningombam na phongdokre ngasi bamo laikai de pangthokiba sargam gi kunthrarak subma pokumun nga loinana chief minister artist singi tengbang gi makhada sargam na puthokpa labuk mai kai pang si heba audio release tawbi thoram na phungdokibani mana hai Manipur art and culture gi lamna thak yamna wangma state amani haibisi miyoi khudimang na hainari adubu nomagi Hajira subada faw police ngamarum phangnaraba matamsida apikpa senpam khara piduna mamal laitana artist singbu sizinabagi thawong kaya state asida thengnadaba nati artist sing asina lauriba thawdang si mari leinaba khudimangnasu masakang pham thokani adubu sapsaba artist singi policy na singbasu ningthina sembiba leitri masina maram oiraga ahal oisilaglaba matamda artist kyan awaba phibamda lenari haki Thora Madura Saruk Yaradana Wankai Assembly Constituency MLA Tangzam Arun Kumar Hai Isterasi the Ladiba artist bu awang mathakta pukhatna bigidamak lainga ki mekedi minister artist singi tengbang singbu thorang sing pakhali masigi sumathakta khunai sigi artist bu yokhatuna malemda pukhatna bigidamak thabakya su pakhalakri isai nomai habisi miyoibigi punsi ke thadokna ba yadraba masalamani khunayama bu asuma maike purakpa amadi nungsi sanana lamina hanbada isai na asoba thodang lauduna rakli
ngasi putholiba labuk mai kai panglasi hairibe isai sibu state asigi lawmi kya da amadi lopham kanabu honaragriba thaurang singda hena mating pang ngamlagani haibigi thajbala heki thauram adu art and culture gi commissioner mjoy art and culture gi director l kishorjit sargam gi hanagi president b neta chandra sharma sargam gi president m dananjoy ni singba miyoi kya na saruk yakhi hairi atopa pawamanamo symbol dagi cancer mai pakna lakthokre rims hospital da kangla tongbiti gi masagi sai nifurom surba miyemagi symbol dagi mai pakna cancer lakthokre haina rims ki pr on thadorakpa sirol amana khangalakli sirol asigi matungina cancer navdi gi layengna pa pukhalaki bulairaba sinmi ama oiba maramna atopa state sing natragna lanai hospital sin layengna bagi kodong saba laitabadigi rims ki nauna sanga kiba modular operation theater da thasigi tareta doctor akhuizam ibohol plastic surgeon mai pan operation sathakibani operation asida doctor pebam manishana doctor nehar sinam doctor manish raspurohit doctor sidat mandal sarugyaki hairi amaromdana US na hundoklamba super Taliban paina bo honabada crash tokre ahum sikre Afghanistan ki kunung Kabul Taliban training exercise ama sathabada Black Hawk helicopter ama crash tokre ama sumadudam ye ahum sikre haina lup adugi defense ministry na thangjana mita phongdokre National Defense University ki campus manungda training gi weba Americans Black Hawk helicopter ama technical gi weba khudong sadab ama gi maram digi crash tokre haina defense ministry gi wangloi enatulahana haki ama sumyoi manga sokre hairi saya marum henbegi mamang na Taliban Afghanistan ki lenga pai khibegi matung US na sawa aircraft khra makhoi na pai hoki adu aircraft sing adugi kaya thabak sijinaba yaribegi haiba sengna khangdana leiri US ki force sing aduna leba si makhoi na thadoklamdai aduda atamdana military hardware khra sijinaba yadana ba mongda thamlamki Afghan force sing na mayai thangba Asia ki lebak sing de helicopter khra pai khre ni su paus na phongdorakli maka satrak poina to pawmana huyalan pawdigi lokosage tampaki lofam sing ikang thokle haiduna laktho IFM sayani mamang lawmi singi competition pirakrabasu Manipur lengakna pithoktre sayani rongi mamang kumja English singani ga taraga mapana Manipur gi lawmi singna mayuna khiba labukta ising leitaba ikang thoko phibam adugidama mari leinaba Unions Ministry ki maikedi gi hariba khudong sadaba sing mayona khiba lawmi singda pinanaba competition gi senpam pirakrabasu Manipur lenga ki maikedi gi haujik sai ani helaklaba phawbada masibu phangpham thokliba lawmi singda pithoktre haibaga loinana haujik Manipur gi tampak lamda leiriba lawpan ba horaba lawpham singda ising leitabigi thengnariba khudong thiba phibam sing asi yengladuna lengana ikang thokle haina lakthokpi hairi wafam masing nasi press kapta pangthupa pawmis unaba mi phamamada Irabot Foundation Manipur IFM gi president case gopen luang na phongdokhibani mangna makhatan hai Manipur gi tampak lamda leiri lawfam ayambada ising leitre lekraks le ikang thokpuga manaba phibam mayuk nari swaki phibam asi ithai lakhong pibigi thabak watpadagi thogalakpani hairaduna foundation asina asigumba thawdoksing mayuk naraba Impal East, Impal West, Thobal, Bisnupura amasung Kakching gi lawfam sing thasigi mangadagi hauraduna koina satuna yengsilure haba wafum su phongdokhi hairi maka satara poina to papawm awangnongpok state sing manungdi ihan hanba deputy director general ida promotion phangkrab Hemanta Naurembu taram okre Hemanta Naurembu taram opagi Kakching sumnangda leiba ROL gi Mipun sangna pangthokiba thauramatuda ROL Kakching president Dr. KS Ozen amasung ROL gi hanagi vice president oiramba KS Haistombi anina thaurama puone sarugyaki thauramadu sarugyaki basingni Hemanta Nauremna awangnongpo state singi manungni ihan hanboina deputy director generals ida promotion phonglakfada harau nungai phongdokpa loinana lengyan fi yanduna ikai khunaba amade pukning thawki Thoramapu oikiba KS Haistombi na phongdokibada Kakchingna schedule caste certificate hek phonglakpa matung ihan hanboina Hemanta Naurem Apokpa Naurem Ibomsa Kakching ningthau laikhaina Indian Broadcasting Engineering Service ta thabak changduna Kakching gi loija singi ahan puari simkibani makha tarakpadasu hen wangba phamthol purakpa ngambu oisanu su hairi makha satharak poina to papaw sai nifugani thoirom surabi nupi ama Hatlaba matung Ashiba Hakchang adu rep tawkhre
ताबदा यामना नुंगाइतब थौदो अमोइना आसामगी दालगोरी डिस्ट्रिक्ट की मनुंग सना लाइबा खुंगंग अमदा नहामना मसाई गिसै निफुगु निथोइरोम सुरबी नुपी अमा मंगक्सम लाखतुना हातलाबा मतुंग अशिबा मसा अदु रेप तौखरे हाइना पुलिस की रिपोर्ट अमना हाइदि पुलिस की रिपोर्ट मतुंगिना हौखिबा इराइ नुमिता उदालगोरी सदर पुलिस स्टेशन मियार असिदा सेनरिबा मियसिना मसा मतुमदा संगजरखरबा मतुंग थौदो सिगी मतांग खंगनरखिबनि थौदो सि ममांग थागी कुनगा मंगादा थोखिबा थौदोनि हाइरिबा नुमिनसिदा विक्टिम ओइरिबि नुपि एसि खुंगंग अदुगी मनाक नकना लेबा टोरेल अमदा इरुजबा थोखिबनि मान इरुजरिङैदा तुंगलोमदगी नुपवासना संसिन्दुना मंगक्सम लखलगा हातलाबा मतुंग माके अशिबक्संग अदु रेप तौखिबनि विक्टिम की मपुरोइबनदी माकी खुंगंगदगी मियोय अमना असिगुमा थाबक थवोंग थारमगनि हाइना थाजदबा अमदी सुपर नेचुरल ओइबा थवोंग अमना सेनखिबो ओइरम याय हाइना थाजनबदगी केस रजिस्टर तौबगी मुहता अरोइबा मथमंगम ओइना पांथोखि अदुमैनमक थौदोक्सिदा सेनरिबा मियसिना पुलिस संजरकपदगी फुमजिनख्रब नुपीगी मसादु लौथोक्लबा मतुंग पोस्टमार्टम गिदमक थाखरे हाइदि अमरोमदा उदालगुरी डिस्ट्रिक्ट की एसपी सुप्रिया दास न फोंदोखिबदा संजरखरब एक्विस अदु लोकल कोर्ट अमदा पुथोक्लबा मतुंग नुमित 13 ने जुडिशियल कस्टडी द रिमांड लौथखिबगा लोइनना माकी मथक्ता आईपीसी की सेक्शन 376302 की मखारा केस अम रजिस्टर तौखरे सोहाइदि अतोप पाव मनमु सही अमा हेनबगी मनुंगदा अहानबोइना कराची की सीवेज लाइन पोलियो वायरस थेनखरे हौखिबा ऑगस्ट कराची की लंदी एरिया की सीवेज लाइन दगी लौखिबा एनवायरमेंटल सैंपल अमदा वाल पोलियो वायरस टाइप 1 यौरम थेंगनरे हाइना पाकिस्तान की कैपिटल इस्लामाबाद लेबा नेशनल इंस्टीट्यूट ऑफ हेल्थ के नेशनल पोलियो लेबोरेटरी ने फोंदोखरे फेडरल मिनिस्ट्री ऑफ नेशनल हेल्थ सर्विसेज की ऑफिशियल सिंहाकी मसी सही सिगी ओइना सिन प्रोविंस तगी लौबो एनवायरमेंटल सैंपल द पोलियो वायरस पॉजिटिव ओइबी अहान थौदुनी हौखिबा ऑगस्ट था खक्तदा पाकिस्तान पोलियो वायरस की पॉजिटिव केस तरागमथोय आइडेंटिफाई तौखी अमसुम सही सिगी ओइना हौजुक फावबदा कन्फर्म तौरबा अपुन केस मसिंग असि कुनगनिथ सुरे हौखिबा ऑगस्ट आइडेंटिफाई तौखिबा केस तरागमथोय की मनुंगदा केस मंगादी खैबर पातुनख्वा केपी द थेनखिबनि लोइनना पंजाब अमसुम सिन प्रोविंस सिंगसु केस अममम थेनखि फेडरल मिनिस्ट्री की ऑफिशियल सिंहाई मधुदी कराची द पॉजिटिव ओखिबा एनवायरमेंटल सैंपल अदु हौखिबा ऑगस्ट 19 लंदी रीजन की बतावार विलेज तगी लौखिबनि कुमजा इंग्लिश सिंगनी कुनगनि द कराची द एनवायरमेंटल सैंपल द पॉजिटिव ओइबसि मसिन अहानमनि ममांग द कराची द पोलियो वायरस टेस्ट पॉजिटिव ओखिबसि कुमजा इंग्लिश सिंगनी कुनगमथुगी मेदनी सोहाइरि ममांग डिस्ट्रिक्ट असिदा पोलियो वायरस लाइस संदोरखिबसि कुमजा इंग्लिश सिंगनीगा कुनगी जुनदनी ऑफिशियल अमना हाय डिस्ट्रिक्ट अदुदा हंदक इनाउ नौना पोलियो वैक्सीनेशन की कैंपेन ऑगस्ट 15 की कुनगमथु फाव सदखि कुमजा इंग्लिश सिंगनी कुनगनिथुदा पॉजिटिव ओखिबा एनवायरमेंटल सैंपल 13 लौखिबदु केपी दगिनी हाइनसु पाउसना मखाताना फोंदोरक्ली मकासा थरफोइना फोंगनाफम पाउसी दिगे तोप मरुइबा पाउखरनो इंडिया म्यांमार बॉर्डर संबल खादबा मफम सिंगसी मुटखिगदौरबा सासिंगी ललोन फमोइरे इंडिया मसु म्यांमार की लोनब किलोमीटर 1794 सांग संबल खादब ngखैसी आइन यादब मोन ड्रग सना खुलाय मसुम अतै हक्चांग सुकने ओइबा पोलम सिंग ललोनबगी ममिंग लेरब मफमनी अदुबा हौजिक मखाताना हारिबा मफम सि मुटखिगदौरिबा साकया आइन यादब मोंगदा ललोन फमोइरे सेंट्रल पैरामिलिटरी ऑफिशियल सिंग फोंदोरपगी मतुंगिना अतांगबा मुटखिगदौरबा सासिंग सि आइन यादब मोंगदा म्यांमार की इंडिया की अवांग नोंपोक स्टेट सिंगदा लंबी अनी पुसलकली हाइदेबा लंबी अनी दुदी म्यांमार गा थांगनरिबा मिजोराम की संफाई डिस्ट्रिक्ट अमसुं मणिपुर की संडेल डिस्ट्रिक्ट की मोरेतनी मोरे से मणिपुर की कोनुंग इम्फाल की किलोमीटर 13 रोम खारोम चलगा लेबनी म्यांमार की सगाई रीजन की बॉर्डर टाउन ओइरिबा तमुदगी किलोमीटर 3 रोम तमक चलगा लेबनी मफम असि हौखिबा सही 13 रोमदा बॉर्डर ट्रेड तौबगी ख्वाइदगी ममिंग सत्पा मफम ओइरकली आसाम मिजोराम अमसुं मणिपुर सा ललोनबगी फाबसिंगना फोंदोकपदा पोलमसिंग अदु वेस्ट बेंगल मापुंगोइना अलीपुरद्वार कोस्ट बिहार जलपाईगुड़ी सिलीगुड़ी बेल्ट पुनबगीदमक सीएलपी हाइरि फॉरेस्ट ऑफिशियल सिंह फोंदोकपगी मतुंग हाउजिक मिलिटरी की मखादा लेरिबा म्यांमार असि इंडिया की अवांग नोंपोककी स्टेट सिंगदा अतांग मुटखिगदौरबा साकिया आइन यादब मोंगना ललोनबगीदमक थाजिलकपगी अचौबा
Laibak amoidi Myanmar gi ngamkhaidigi Mizoram amasung Manipur polamsing asi thajilaglaga West Bengal amasung India gi atai mafamsingda pukhigadabuni haina supali tha sigi nipana Assam Police na Kamrup district ki Rangiada mi ani digi atang samakal nifu lalonbagi damak purakpada fakatki hairiba sasing adugi manungda primate tarangamapan baby balabis ani West Bengal da register tawba gari ani digi fakatki masigi mathakta Mizoram digi Siliguri tamna tharakpa army gi sheet car nappa Delhi gi registration number oiba gari ani digi sarang da haptuna purakpa sakya fakat famki polam singa si kona na farba mi singadu Tamil nadu dagini makhoi Mizoram satluraba matungda Siliguri tamna sa da pukhina ba thorakpane haidi sa purakpa gari Mizoram Meghalaya amasum Assam 4 kilometer satrika kun hena thoraklabani haina pausna phungdorakli atopa pawmna Lotus Hill puthukli bi Vijaya Santina Nupi singbu paksana thabak pibang pami Mumbai amasum Kolkata da Lotus Hill ki puthok yamna dimalai Thambal amasum makhokdagi puthokpa langna phi sabada masak nairabi Manipur gi Bishnupur district ki thangadagi Tongbram Vijaya Santina magna sathariba sinfamasida mai pakpuga loinana lamdamasigi nupi singbu masing yamna thabak piba pamli Thambal amasum makhokdagi puthokpa mugaga pangkhak oiraba langna scarf Murafur amasum necktie si Mumbai amasum Kolkata yauna India gi asobu city sing yamna pamnabu loinana demand yamna tarakli Bishnupur district gi na oiribi entrepreneurs asina hauzik mahaki khungang gi nupi kuntrarom masa masa gi mayum dagi thabak tawhonbegi mathakta makata nupi kya thabak pinabagi dama thorang tawri amaromdana nan Manipuri hat pamasum bom thamjinbegi case ta sienaba mi ani police na fare ngarian andro lambigi usol singjin nan Manipuri ama halambegi case ta sienaba ni haiba misa ama amasum andro Santhai Park nan Manipuri sinmi singi kolada bom thamjilambigi case ta sienabani haiba misak ama ngarang andro police na tongan mafam singdagi fare hairi police dagi phangwa paun hai sei sigi July ni panda ngarian andro lambigi usol singjin nan Manipuri ama halamba thaudok ta sienaba misa ama ngarang numidang pung 3 taba matamda andro police ki OC inspector MD Riyazuddin Sana lusingba team amana andro khumal laikai digi fare Police na farba mi adudi andro khuman laikai digi hizam sanatomba singa sei kungamanga apokpa hizam polo singa kawi nan Manipuri hat precision aba numai puthok pusin tawbada misak asi yawi hairi mahak PLA gi thabak tawba mi ne mas English ngani ga taraga tarukta Burma da basic training phangki maki army number na 3285 ni Faraba misa asi ngasi JMIC Imphal East Court phuklaba matung tha sigi taraga turuk fawba police custody remand Toukhre hari nakala marom na sai sigi jun ani amasum ahungi lona wehingda andro Santhai Park nan Manipuri sinmi singi kolada hand grenade ama thamjilambagi thaudok to sienaba misa ama ngarang numidang pung 3 minute taraga mangarom taba matamda andro police ki team amana andro laitan pokpiti ki phaba ngam hairi faraba mi edudi hizam itomba singa se kuntragan to apokpa maha JMIC Imphal East ki court putholaba matung tha sigi taraga tur fawon police custody remand lauk Toukhre so hairi Isial Express tigi to pa paw khara namo Bishnupur police ki personnel ni scrub typhus na nari Bishnupur district headquarter da mathau tawba security personnel ani scrub typhus na nawadagi aruba fium da lekana khre Til makhalamana sandokpa laina aduna sokolaba personnel singa duri Bishnupur police ki commando unit ta leiba SI and Nandalal amasum reserve line ta leiba BDF personnel and Roman singani maki BDF number na 642 ni mi ani edu saliba tha sigi nipana scrap typhus na nare haba khanglakibani makhoi ani ma housing Imphal gi North EOC da leiba Ras Ministry gi intensive care unit thamduna lekanari Laina asi sandurak libasi yenglaga sab sab section tharang lokhana bamadi Bishnupur police station gi reserve line amasum district headquarter da sanitization gi thabak paikhatpinaba Bishnupur district medical officer da Bishnupur SP and Hirojna aibasi role piduna khan khreadi amaromdana naharol thaudang pokshi dagi AMSU headquarter gi office section samgani fugamari gi makhara thingma thamkhre AMSU gi marakta leadership crisis kamari lainana irang tholakpa yabagi phibam leibadagi Imphal West gi DC na DM campus ta leiribi AMSU headquarters office ki premises ta ngrang numidang pung nipan gi CRPC gi section samgani fugamari gi makhara thingma thamkhre loinana jaga sida kanam ta sanghandana ba police na ngak senduna thamkhre
Loisilakpoina to papa mana yumgi saru mai thaba madi posai huran kibla siena basing serak pi kadabani Naharup maya lekai da leba Naharup Youth Models Development Association gi lampakta LOC Pangong Club amadi NYDA gi thaupu basing yauna lekai sigi miyoi kaya punduna mifam ama pangthokraba matungda tuan warep ahum laure hari Naharul Youth Model Development Association gi secretary na thadorakpa sirol amada O Bipin Gobo miyoi amagi sangon da thamba saru mai tharambada natana Yumgi thamliba tulu yauna posai kya huran kibagi thawdok matungna makatana huran sinthi lehendana ngasi miyam gi oiba mifam pangthokpaga loinana warep ahum su laukibani ngasi gi mifam na laukibu warep sing adudi laikai sida huran sinthi ga mari lenaba thabak thoram sing tawhanaba amadi tawdanaba wafam puthokpaga loinana karigumada huran bada sienaba miyoi sing khangba phaba tarabadi madura tholakpa apapata gi daita masa masana pujagadabani anispu warepta obapin gi sangona thamba sarumai thakibagi thawong aduda CCTV camera gi footage tariba miyoi du thigatuna Imphal East ki ASP da khanganana ba chirol ama thaba madi om subu warepta karigumba laikaina huran bamati sarumai thabada sienaba miyoi laikaina phaba tholabadi maduda pirakpa saira adu masana yajagadabani haina tuan club mari gi thau pubasingna amata oina yanaba haina warep lauki sohari adu hausikoi nadi myam paw si matang sa lusinjarage amasum myam puna anabobdet ngaminasi and thank you